Indo-Myanmar border da hauze ngamkhai paring sambal khariba sigi matangda Governor Ajay Kumar Valana luchingduna review meeting ama pangthokrai. Raj Bhavan gi conference hall da pangthokiba mifam aduda ngamkhai paring sambal khaba gi thabak thoram governor na yengsankhi. Mifam aduda BRO gi senior officer additional DG border road east amadi kunmanga suba BRTF ki commanding officer na ngamkhai paring sambal khaba gi thabak chathariba sigi marik chumba paudam governor da thamki. Loinana ngamkhai sambal khaba gi matang da thingnariba security amadi communication gi khudong chadaba singi matang da su governor da khanghanki. Masigi mathakta ngamkhai sambal khaba gi thabak thauram asi khumang yangna amadi matam chana loishinbada mathau taba singi wafam su governor da pukhatki. Officials singna thamkiba wafam singa do ningthina taraba matungda governor na lenga ki maikai tiki pangba yaba mateng chapchana pangani haina phongdokhi. Mifam aduda Chief Secretary, DGP, Additional Chief Secretary, Commissioners amadi BRO amasung Assam Rifles ki senior officials sing loinana border district singi Deputy Commissioner sing susarkyakhi.